Connect News Media tabiriba singbu taramna okchari. Haukiba November 13 dagi Jiribam dagi manglakpa angang yauna nupi taruk tugi manungda nupi amadi angang anigi asiba Hakchang oiramgadra haina chingnaba asiba Hakchang ahum November 15 gi numidang waida Jiri Turen da tautharakpa thengnakhre. Assam Police na masi confirm tauki madudi asiba Hakchang sing asi postmortem gi damak Silchar Medical College amadi hospital da thaki. Area asida irangi matungda Jiribamgi borobekra dagi imung amatadagi miyoi sing angang ahum yauna Makhoi taruk mangkhi. Chahi asigi Junda mafam asida irang haukibadagi Makhoi borobekra police station da semba relief camp amada leraki. Mangkhiba angang anigi mapa Laisram Houjik na media da haiki. Mahakna mahaki nupi amadi angang singbu Imphal da irang thokpadagi Jiribam da mahaki nupi mayum da thaki. Houjik Manipur Police ta constable oina thabak tauri. November 13 da mahaki nupiga wari sanaki. Maduda mahak yamna pakhatpa uki. Mahaki nupina phone da kaptuna hairaki. Makhoi gi akoibada khulai paibasingna koisinduna leire. Aduga phone da nongmai kapagi makhon su taba phangki. Adubu Houjik upai lekhide. Security official singi matung inna family gi member singna Houjik phauba asiba Hakchang gi identify tawdri. Adubu Mangkhiba sing adugi Manungda oiramgani haina thajanari. Official amagi matung inna Turen da asiba Hakchang tawrga leire haina pau phangki. Madugi matungda Assam Rifles ki personnel singna Hakchang sing adu laukhatkhi. Hakchang sing asi Jiri Turen amadi Barak Turen anigi tinafam Jiri muktagi phangki. Miyoi taruk Mangkhiba aduda mabo ama mahaki machanupi ani amadi masu ahum yauri. Makhoi taru asi khulai paiba mar kuki militant singna phaduna pukhi. Khulai paiba kuki militant singna makhoibu hi amada haptuna Turen lanthokiba yumlo nabasingna ukhi. Khulai paiba kuki militant singna November 13 gi ayukta mafam asida attack tawki. Relief camp ta irang thokiba matungda security force na khulai paiba kuki militant 13 bu hatki. Hapta asigi horakpada relief camp ta leiba maite ahal anigi asiba Hakchang su phangki. Mangkhiba Makhoi tarukpu thinanaba mafam asida search operation chatharakhi adubu phangbangam khide. Manipur Police ki IG amadi DIG rank ki senior officer singna Mangkhiba Makhoi taruki thiba humbagi thabaki damak mafam asida deploy tarakli. Official gi matung inna Assam Rifles amadi Central Security Agency singna Kuki Jo Margi Civil Society Organization singda contact tawki adubu makhoina Mangkhiba Makhoi taruki maramda khangde haina deny tarakhi. Aduga mara asida Jiribamgi officer in charge Sangakpam Ibotombi singna mahakpu transfer tawkiba nongmagi matung November 15 da resign tawkhre. Ibotombi thongna phabagi President Medal Fangkhiba officer ni. Mahak police ta 2007 da ASI oina join tawrki amadi 2016 da inspector oina promote tawki. Asumna Houjik asiba Hakchang ahum phangkhiba asina Jiribamgi Mangkhiba Makhoi taruki manungdagi oiramlabadi kanglupsingi marakta achakpa meida ghee heibaga managadouri. Video sidang asigi di matang asoi fawbadang thagasari.